ꯃꯌꯥꯝ ꯃꯍꯥꯔꯥꯁꯇ꯭ꯔꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯒꯅꯤ ꯂꯣꯏꯅꯃꯛ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯋꯥꯔꯤ ꯑꯁꯤꯅ ꯂꯤꯔꯛꯄꯒꯤ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯤꯑꯣꯏꯕ ꯑꯃꯅ ꯇꯧꯒꯦꯅ ꯇꯧꯔꯒꯗꯤ ꯉꯝꯗꯕ ꯀꯩꯁꯨ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯆꯍꯤ 85 ꯁꯨꯔꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯄꯨꯔꯣꯏꯕꯗꯨ ꯌꯥꯝ ꯀꯟꯅ ꯅꯥꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯄꯨꯔꯣꯏꯕꯁꯤ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯗꯣꯛꯇꯔꯗ ꯀꯌꯥꯔꯛ ꯄꯨꯈꯤ ꯑꯗꯨꯕꯨ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯅ ꯍꯥꯏꯈꯤ ꯃꯥꯒꯤꯗꯃꯛꯇ ꯇꯦꯁ ꯃꯌꯥꯝ ꯇꯧꯒꯗꯕ ꯂꯩ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯦꯁ ꯑꯗꯨ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯂꯩꯈꯤꯗꯦ ꯑꯗꯨꯕꯨ ꯅꯣꯡꯃ ꯃꯥꯅ ꯄꯦꯄꯔ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯄꯦꯄꯔ ꯑꯗꯨ ꯑꯁꯨꯝꯅ ꯏꯔꯝꯃꯤ ꯃꯔꯥꯊꯥ ꯆꯦꯟꯕꯒꯤ ꯂꯨꯄꯥ 50,000 ꯐꯥꯔꯁ ꯇꯥꯕ ꯃꯇꯝꯗ ꯄꯤꯒꯅꯦꯅ ꯃꯥꯅ ꯏꯕꯗꯨ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥ ꯃꯔꯥꯊꯥꯗꯨ ꯆꯦꯟꯅꯕꯒꯤꯗꯃꯛꯇ ꯔꯦꯗꯤꯗ ꯂꯩꯈꯤ ꯃꯥꯅ ꯌꯥꯝ ꯀꯟꯅꯁꯨ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯃꯔꯥꯊꯥꯗꯨꯕꯨ ꯁꯤꯜꯂꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅꯕꯨ ꯃꯥꯁꯤ ꯆꯦꯜꯍꯟꯅꯤꯡꯗꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯆꯍꯤ 85 ꯁꯨꯔꯦ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯅ ꯆꯦꯟꯕ ꯉꯝꯃꯣꯏꯅ ꯈꯟꯕꯗꯒꯤ ꯈꯟꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯧꯅꯥ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯑꯒ ꯃꯔꯥꯊꯥꯗꯨ ꯃꯥꯅ ꯐꯥꯁ ꯇꯥꯈꯤ ꯐꯥꯁ ꯇꯥꯔꯕ ꯃꯇꯨꯡꯗ ꯂꯨꯄꯥ 50,000 ꯑꯗꯨ मागे मखुत्ता सिन्नखि 50,000 अदु सिन्नरब मतुंगदा माना अहानबदा मागे मपुरोइबदु लायेंगनबगीदमक्ता डॉक्टरना पुखि अदु मयामना हायनाबगी मतुंगिना माना अदुगी थौना पुनमक्तु ngamlibadu kaigino harakanda मागे असाइगे थौना मयामदु मागे मपुरोइबदुना मसा ngamदना लैबा अमदि नारा लैबदु मरम ओइरगा मागे थौना पुंबदु मपुरोइबदुगी वखन्ना पुनमक्तु ओइरकपनि हाइबदुनि हाइमनब थोक्ते मसि हाइबदा